absolute majority dagi hena lairaba party amana haibase yam unconvincing oi haitare aduna sima hanana thamni ani shubada aikhoi gi hujik lairiba phibam si hoi som na sai horopda haipi ki ba president rule karam kan da lake ha the state level legal machinery me amje law enforcing machinery me amje fail or kan lae ado hojik si PR se koi tha tarum muk fazil le the president rule sina hairiba fail or rule of law to kayamon reinsure toragi haibasiti evidently aikoina asai jo hainariba khuzugulai phabasi aduga khuzugulai yauraga lambi shorga thokpasi chingi lamda yamna hojik so dum uba phangi haibitare ada unauthorized roads sagalakpa hariba unauthorized activity illegal activities me amna kari thon ye hari kanglu masin umkhanaba kanglu masin umkhanariba thabak singsi tawgunu haibase Delhi government ngasi bo haidi haibitare adana Delhi government ki position is questionable oi haibasi thamjeke maram adana atenba matam gi lakado matamda Manipurda santi purakani haibase mamang da lai hiba train si yang kan da ai khoi mami yamna sami haina fawi atopa mana hojik Manipur da santi purakpa matam sida tawgada ba wafam sing kharadi lai kudamoina ai khoi mamang gi rehabilitation taw matam sida displaced person dugi makoi gi rehabilitation jon ba ina pauching senator thenaza bada subject to correction 75,000 pini haiba ma yaugi ada mi amagi punsi nauna samgalapada mai magai kai gro mi amada 75,000 na rehabilitation resettlement to bai si oi thok tabadi haibisini aina ma pham khara da so haije kibalai Manipur da aikoi gi tabiri ba mayam sina khoi naina ba hona bada government tai khoi thambam thopasi khoi suggestion thamjabase missing families amasung si ba yaukhraba families sing sigi makhoi yum da central government ki job ama pi haiba sigi akoi gi demand ama koi thambam thoi maramdi masina aikoi gi economically yamna chaitheng phangraba punsirol aduda mateng khara oiba ngamgani central ki government gi job si kari gi mathau tai no the state city la regal level state ina aikoi da madu gi extra kara pi ga da burden logom thokte haiba sini ani shubada aikoi gi makhoi sigi economy se revive to bo yana ba mai makai mai thakraba sing lanjenari sing sida achoba economic package ma yam transparent oina phom sangi masigi wafam sing se laba kandadi masai gi ching da gi oro tam da gi oro displace asam la kane government is serious about them has masi so jik pauche da jik Facebook da thadore isini miyoi kun gatare na turial de iro raga makhoi gi lebam yum da changure lona haibase masi kari gi no haide langtak na ba mayum da haning ba gi langtak na ba se lei masi makhoi gi hakni haiba tare adana sigum ba mayam sida ai khoina yamna pu akoi kok thada ba mathau tai aduga si phibam ji sum lerega normally normalcy lakani haiba sidi justice delayed is justice denied and law da ma chana ba lei madu phibam si adamak tarakani punamak si gi enguraga ai khoina uzaba matam da di ngasai karam haina tawgada gi hadi akoi gi legal go ba justice su pigada bani aduga monetary achoba compensation achoba package ama semaga makoi punsi ji hingna bagi lambi ama yatpa khaktana Manipur da hena phaba punsirol malakpa ngamgani khana ba chaina ba habji dum thok tabdi na ti adugo center asina neutral ba position ama lauraga haiba kanglup nai ba makhal gi legislation kanglup nai makhal gi demands je oithok pa yana bagi mangla namda sum thamba taragadi irang hengalak pa habji masana du bukta bani maramadana aikoi notice India awang nokpo India sida sangkhraba matam loilam British lakpadagi amasung madagi matungdagi kanglup ki naiba kanglup ki maming da ain si yamna semgre hariba ain semgi madugi impact madugi fal oina ngasidi amuksu kanglup ki ain semu haiba yohusi lakpani madana aikoi gombane izari ba aikoi gombane ngangjari si kadigi no hairagadi democracy iho ama democratic iho tausi akoi tangdu laitana laiminasi hairagadi kanglup naiba iho toriba sing sisu matam sika chunade thadokpam thoi amasung government of India na madu spirit adu su engage tobam thoi dialogue tawdibani haidana sum pagdau toba amadu su hoi haraga sum delaying oi basinadi basically khuna asida leba miyam maruana awaba nang miyam sigidi yamna awaba situation amada lakhi base masidi kannabagi damakta lainga is accountable to this and thamsi president's role thamba khuding makta
governor gi am chawba daita lei amasung masi hanjalakpadasu governor gi daita yamna chawna lei aina sum yengjaba matamda governor gi office asina ngasi pawda manipur da popular government asi halakpagi matang da thodok wafam thamdaba amasung manipur gi law and order gi matang da thodok pa kakna wafam thamdaba sina manipur da mayam gi lengak halakpada choba bottleneck ama leibagi mami tai ahum ani shu wafam na aikoina hoji calculation tawdoji President rule chit thamba matam sida lakada 2027 ge election asida president rule asina BJP da kana hangadra natana BJP nataba laingak singda kana hangadra haibo from ji tholei haiba tare aikoina president rule ahamba thamok pade aikoina chingna ba se president rule ji yamna sangna thamagadi BJP hojik lariba government asigi mayok ta wakhalon lakani anti incumbency factor lakpa yai haiba sina maram warga miyam ge lengak si thuna halakani haibagi thajaba mai khoina horokpada lerami adu matam sina sum sangjalakpa adugo right to free movement pi bangam daba adrege di community sing sigi resettlement rehabilitation gi process e phadana paikat pa ngam daba mayam si yengak pasidadi popular government nama laknabagi lambi sti yatkidre haina ikhoina lawjai maram aduna aikoi somna thambiriba amasung logic sing si punamoksi yengluraga ai hangna khanbadadi Delhi ki sarkar amasung BJP gi oinasu Manipur se thoidona Zanoni ko ki president rule si August ki tang tara ga hundoida ko ki assembly si suspended animation de leje tha taruk si pura su wadori bane adubu dung tok de tar ga di ko ki dissolve tawra kan da ko election na mu tawadoi ne dum pu hojikta ko ki president rule ama ko ki Manipur da thambagi magi chapchaba India government ki road map sima karino haba sima yam mathau tai karino haba sima aduga president rule si thambagi target India government ki target sima aduga president rule si thamlaba matung tha taruk sugadorba sida president rule si thamgra matung da kari achievement laigrage haba sima su ozanoni yengba yam tangai phade yam mathau tai sigi matang sida oza noni ge moti kari kamaina yengbe oza angtang tamni aikoina ngasi khanagadoriba si ayamana akoigi speculation haitare aduga hana laigiba phibam amsung hauji oireba phibam ani si changtam naraga aikon oirakpa yaba wafam singdu haibani haina aikoi lohum thoi aduga president rule sangdo kadra sangdo edra haina koina haigdori ba si yamna akaknaba wafam amadi oibam thokte karigino habadi politics that everything is possible haibasu haine aduga aina maroina sida thamjani base aikoi gi dekan haral gi pauche da maroina president rule gi sangdok na bagi adugumba bilama puthokani haibagi wafam simadi aikoina khara thengnai adabu atai pauche singdadi masi wafam si ka hena haina badi akoi uti adabu aikoi mamang da su panbikri dumaina laiba lemhoriba matam asida lainga asi lehenba popular government je halakpa haibase arai basi orakte karigina matam si tensilakpa aduga su amuk state asida laiba MLA sing si aikoi khaibung tahalaga laiba MLA sing si BJP ge MLA sing si punjin abagi party na su thodok initiative lokhlaktaba punamak sing asina aikoi government ama form to matam da laigedaba tangdu leitaba adugumba homework adu tawdabana hariba government asi form tawrabasu Manipur da lakadaba punsirol da hena positive impact ma piba ngamoidra haibagi chapcha pachingna base khoi da phawale maramaduna laibo afam ding asai hangbiriba aikoi horopodu haibi hiba article 356 ki makha da thamiba president's ki rule asi haujiti suspended animation kawi adu tha taru phara matung dadi aikoi gi state ki legislature si suspend taro thambata natana state ki government si suspend tor khadoi haijariba abudi miyam ge lengak si leroi haiba mala kani aduna aikoi mathang da lakadaba development si kari no harakan election lomda my own silakani aikoi na hana horakpada president rule hana horakpada aikoi political science da sato ina lejaba aikoi na mahiroi sing aikoi na khanabase aikoi gi president rule thamba haibase han bada center amso state ani gi leiba mari asida yamna chawna chaitheng pi president rule thamba khuding makta governor gi am chawba daita lei amasung masi hanjalakpada su governor gi daita yamna chawna lei aina sum yengjaba matamda governor gi office asina ngasi pawda Manipur da popular government asi halakpagi matang da thodok wafam thamdaba amasung Manipur gi law and order gi matang da thodok pa kakna wafam thamdaba sina Manipur da mayam gi lengak halakpada choba bottleneck ama leibagi mami tai ahum ani shu wafam na aikoina hoji calculation tawdoi ji
president rule chi thamba matam sida lakada 2027 gi election asida president rule asina BJP da kana hangadra natrana BJP nataba laingak singda kana hangadra haibo wafum si tholei haiba tare aikoina president rule ahamba thamokpade de aikoina chingna ba se president rule ji yamna sangna thamagadi BJP hojik lariba government asigi mayokta wakhalon lakani anti incumbency factor lakpa yai haiba asina maram orga miyam ge laingak si thuna halakani haibagi thajaba ma aikoina horokpada lerami adu matam sina sum sangjilakpa adugo right to free movement pi bangamdaba adregi communities singsi resettlement rehabilitation ki process e phadana paikat pa ngamdaba mayam si yengakpa sidadi popular government nama laknabagi lambi sti yatkidre haina aikoina laujai maram aduna aikoi somna thambiriba amasung logic singsi punamoksi yengluraga aihangna khanbadadi Delhi gi sarkar amasung BJP gi oinasu Manipur ase thoidona choba state su oidabanina makhoi gi electoral akhoi gi impact aduda thoidona yamna chawna safu biba ngamoi haibagi wakhalon ama leram gadra haibagi chingna basi fawali maram aduna Manipur da president rule thamgera Manipur da miyam lengak thamgera mayai le baki oinadi thoidona masi aruba wafam oina khanadaba mali haibasi aina feel tawi maram di president rule thamaga 2027 da BJP karoi nada kani highway wafam ji central government gi leadership na mana da haptabra haibagi akoi logical reading ama phangi madu oiragadi Manipur gi popular mandate ase Manipur de kariba MLA gi MP gi masing maruena MP gi masing ase yamdabana akoi gi agenda ase India ki parliament de thoidona significant oidi haibasi gi mami ama tahli maram aduna Delhi lengak na ngasing asimak Manipur da president rule sangdokera sangdoegera 2027 da masiki impact se negative oegera positive oegera masi thoidokna luna lodi haibasi madi aikoina fawi maram aduna haujik kari oibi yai haina aikoina bhamna sagatsi haragadi president rule ase sangdarakpa amasung popular government se thamaktabada thodona ngakningai oidre haibasini maramdi aina sai haijakhiba aikoi somnu hangbiriba law and order the significantly improvement lakpra haragadi of course violence the absence amoi haidi reduction in the violence I must say aikoi gi political science the masigi matang da yam kan work to ba Johan Galtung aina koi wakhalon philosopher amalai political scientist amalai man hari se aikoi khanaba matam amada matam khara khanadana leire haiba sina aikoi conflict adu loire haina lobi yade maramdi tumliba conflict amagumbani maduna maram oraga hariba santi adudi negative santi ni haibadi madu kiningai ba makhalgi santi ni haiba sina aduna anytime conflict asi tholokpa yai haibagi wafam leibana haujik leiriba situation asi law and order ki fibam ponamaksi yengluragadi Manipur sing asi su extraordinary oiba situation amada lei extraordinary legal situation am delay constitutional situation am delay aduaina kanasu hygienic city aikoi Manipur gumba apikpa state ni haina lobiraba mihut su yamna likna Delhi da thaba asigumba state asigi marai baga se aikoi center state ani sigi maraksi naina ba matamda aikoi gi weight si ayu arum ayang si yamna yangba asina maram warga aikoi gi tangdu leita ba punsirol halakpada thengnabagi macha amu oina laibra haibi wakhala du fawi maram aduna Manipur da haujik president's rule sangdokpa haibasida masida aina khwaidagi aikoi gi constitutional gi terms da aikoi na naina si haragadi masi state amagi mai gi popular mandate ki maning makha tamba si yamna sangna matli haibagi mami tai maramdi law and order si yamna thuna hanjinnabagi akaknaba program ama road map ama aikoi na hekta uba phangaktaba aduga rehabilitation amasung resettlement punamak sing se reintegration ga haiba port sing se aikoi ngasi su aikoi gi sei ja khabar pauche de yoriba aikoi gi sajiwa jel asom da leiba relief camp de gi poyom paidana mayum da hanjaragi ana tholai the question now is what is the responsibility of the state towards rehabilitation and fulfilling the desire of these displaced persons. Country amadugi manungda democracy chatpaleba adugi manungda masagi citizen nasibu chahi ani hena displaced aroga thamba haibase constitutional ki mandate ado violate tawli haina khoi lawrodra haibo hangsilai adana aina ngasai haijaba Manipur si extra legal oiba extra constitutional oiba process identity amad hingpasi laibak thibani maram aduna fundamental rights na chingba adu icham cham legal rights na chingba sing ase ai khoi na nomoi punsirol da phanghandaba amasung fundamental rights sing si violate tawsi suspension tawra thamiba
ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯑꯁꯤꯇ ꯅꯠꯇꯅ ꯃꯤꯌꯥꯝꯗꯨꯒꯤ ꯍꯛꯇꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯦ ꯑꯃꯨꯛꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯍꯥꯏꯕꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯨꯜ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯋꯥꯁꯤ ꯀꯌꯥ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯥꯏꯟꯗꯁꯨ ꯗꯦꯜꯂꯤꯗꯒꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯨ ꯗꯦꯜꯂꯤꯗ ꯄꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯃꯨꯛꯅꯕꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯁꯤ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯑꯁꯦ ꯇꯁꯦꯡꯅ ꯂꯝꯗꯝꯗꯨꯒꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯇꯨꯡꯂꯝ ꯆꯠꯇ ꯀꯩꯁꯨ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ Okay, thank you very much. Oza ya marik chumba waral thambiri. Aim khatsa thajoga noni de lakchege. Oza noni nakal marom da khoi assembly se suspended animation da leirabani na khoi oza hemantana supan biba khoi assembly phamdre people voice mayam khoi khanagadaba grievances oiro development gi oiro amta khanadre adubu handak kisi khoi taraga nipan suba lok sabha gi khoi anirak suba session ni mamang da budget phamgre handak ki khoi monsoon session si da khoi wari ne khoi hojik laiba situation si lairaga su khoi hing bale pa yade cha bale pa yade everything khoi development process su changsin da yade masida handak ki pokhat kadori ba khoi newspaper de khoi bill se nipan hai khoi na phangjaba da 12 ne jo hai 16 pokhat le jo hai masi chap chaba subject to correction kaya pokhat kadoi no habdi khangde masida PR extension gi yawe hai appropriation bill gi yawe hai GST gi amendment bill 2025 gi yawe hai masida khoi gi sumaina अखोगी assembly से suspended animation दा लेरबनी ना session नमा monsoon से parliament session दा अखोगी मणिपुर की जो चाबा अखोगी फंगफम तोकबा हक राइट अदुगा ममांगी कोई national sports governance bill 2025 की दसु bill से हम हंधा की बने हंधक पुखट कदोरी बा अखोगी parliament session monsoon session से दसु अखोगी फंगफम तोकबा अखोई सिदे assembly दो तौद्रबने मसीग मतंग जिसु जानो नि खरक खनबम थोकप्रा ना खले कोइना only PR extend तौरगा मसीदा assembly se suspended animation da leibane si gi grievances nga sai ujana su pan biriba si session ji gi matang da khoi gi oiba budget ki oiro ma gi oiro mamang gi da su pungpha gi da ojana ni gi mota si kari kamaina yan han bada khoi gi chief minister ama khanba ngamdi haiba si absolute majority da gi hena leiraba party amana haiba si yam unconvincing oi haitare aduna sima hanana thamni ani shubada ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯁꯣꯝꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯕꯤꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯇꯨꯗ ꯂꯩꯕ ꯂꯤꯒꯜ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝꯁꯦ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝꯁꯦ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ PRꯁꯤ ꯑꯩꯈꯣꯏ ꯊꯥ 3ꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁꯤꯅ ꯍꯥꯏꯔꯤꯕ ꯐꯦꯜ ꯑꯣꯏꯈ꯭ꯔꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯗꯣ ꯀꯌꯥꯃꯨꯛꯅ ꯔꯤꯑꯦꯟꯁꯤꯌꯣꯔ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯦꯚꯤꯗꯦꯟꯠꯂꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯁꯨ ꯍꯥꯏꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯕꯁꯤ ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯒ lambi shorga thokpasi chingi lamda yamna hojiksu adum uba phangi haiba tare ada unauthorized roads sagalakpa hariba unauthorized activity illegal activities myamna kari thon ye hari kanglu masin umkhanaba kanglu masin umkhanari ba thabak singsi tawgunu haibase Delhi government ngasi bo haidi haiba tare adana Delhi government ki position asi questionable oi haibasi thamjike maram adana atenba matam gi lakadaba matamda Manipur da santi purakani haibase mamang da lai hiba train si yang kan da ai khoi mami yamna sami haina fawi atopa mana hojik Manipur da santi purakpa matam sida tawgada ba wafam sing khana di lai khudam oina ai khoi mamang gi rehabilitation taw matam sida displaced person du gi makhoi gi rehabilitation jon ba ina purchasing thengna bada subject to correction 75000 pini haiba mo yaugi ada mi amagi punsi nauna semgalapada mai magai kai gro mi amada 75000 na rehabilitation resettlement to vibe si oithok tabati haibisini aina mafam khara da so haije kibalai Manipur da aikoi gi tabiri ba mayam sina khoina nainana ba hona bada government tai khoina thambam thokpasi khoina suggestion thamjabase missing families amasung si ba yaukhraba families sing sigi makhoi yum da central government ki job ama pi haiba siki akoi gi demand ama koi thambam thoi maram di masina aikoi gi economically yamna chaitheng phangraba punsirol aduda mateng khara oiba ngamgani center ki government ki job si kari gi mathau tai no the state city la regular state ina aikoi da madu ki extra kara pi ge da burden du lom thokte haiba sini
ani shubda aikoi gi makhoi sigi economy se revive to bo yana ba mai makai mai thakra ba sing lanjenari ba sing sida achoba economic package ma yam transparent oina phom sangi masigi wafam sing se la ba kan di masai ching da gi oro tam da gi oro displace asam la kane government is serious about them habs masi zo jik pauche da jik facebook da thado rei sini mioi kun gatare na turial de iro raga makhoi gi lebam yum da changure lona haibse masi kari gi no haide langtak na ba mayum da haning bagi langtak na ba se lei masi makhoi gi hakni haiba tare adana sigumba mayam sida ai khoina yamna pu akoi kok thada ba mathau tai aduga si phibam ji sum lerega normally normal si lakani haiba sidi justice delayed is justice denied and law da ma chana ba lei madu phibam si adamak tarakani punamak si gi enguraga ai khoina uzaba matam da di ngasai karam haina tawgadagi hadi akoi gi legal go justice su piga da bani aduga monetary achoba compensation achoba package ama semaga makoi punsi ji hingna bagi lambi ama yatpa khaktana manipur da hena phaba punsirol malakpa ngamgani khanaba chaina ba habji dum thok tabdi nati adugo center asina neutral ba position ama lauraga haiba kanglup nai ba makhal gi legislation kanglup nai makhal gi demands ji oithok pa yana bagi mangla namda sum thamba taragadi irang hengalak pa habji masana du bukta bani maramadana aikoi notice india awang nokpo india sida sangkhra matam loilam british lak padagi amasung madui matung dagi kanglup ki naiba kanglup ki mamingda ain si yamna semgre hariba ain semgi madugi impact madugi fal oina ngasidi amuksu kangluki ain semu haibe yosi lakpani madana aikoi gombane izari ba aikoi gombane ngangjari si kari gino hairagadi democracy iho ama democratic iho tausi akoi tangdu laitana laimina si hairagadi kanglup naiba iho toriba sing sisu matam sika chunade thadokpam thoi amasung government of india na madu spirit adu su engage tobam thoi dialogue tawdibani haidana sum pangdau toba amadu su hoi hairaga sum delaying oi basinadi basically khunai asida leba miyam maruana awaba nanglo miyam sigidi yamna awaba situation amada lakhi base masitege kannabagi damakta lainga is accountable to this and thamsi. Okay, thank you very much. Loisilak padai oja dalak jage oja nakalam rom da khoigi oja noni na hujik su panbiba IDPs ki handak te su khoi rang hal pauche sing da